Kumal Lampaki akoiba Mapham the Sangai Festival gi mayokta maira paibi singna maira gi rally satsarabasu Kumal Lampak manungdadi ngarang isai yengba miyoi kya leptana lakna kyaide Walking chatpa ama gari na thomada sire ngara ayu angan bapung ahunga minute yangkhai mangarom tarakpada moirang PS na koliba Sendra Board House manakta makhona walking chatpa ahal ama silver masugi car ama na thomlambadage laika naba nangdana laikhidre laikhidraba miyoi adugi maming phairemba mikoi sahi hompuga nipan apokpa laikhidraba PS Bir kawi moirang maya lekai ward number 7 dagini hairi mahak hek sokpaga manak adwaida leramba miyoi singna moirang ki CIC da laika nanaba pukhatki adubu doctor na mahak siraga purakle hairakibani hairi mahak pu thomlamliba gari adu moirang lomdagi ithing lomda thorakibani adubu mahak thomlamlaba matungda khamlamdana adumak thauraga chatkre hairi thaudo asigi matangda police ta case ama lakhalaga laikhidrabagi hakchang postmortem examination taunanaba rims ki medical sangda thingkhre loinana gari adugi khongol nanaba police ki maikai dagi moirang ge akoibada khinba CCTV camera sing check tawba haure hairi Buffer zone thugaide haiduna cycle da khongjang changsinkre mitai kangluk ki miyoi singna buffer zone thugaide haina mara siraduna cycle gi CSO singi miyeng makhada cycle maikai de ki Kuki gi miyoi singna ngarang khongjang changsinkre tongan ba khul kaya dagi nupa amasung nupi kiyana gangpijang utonglok amasung maibung likli haina khangnaba Mapham ahum da pullaga buffer zone ngak senaba amasung makhata na changsilakpa thingnaba khongjang adu changsinkibane utonglok amasung maibung likli da khongjang Sinkiba Musing the buffer zone later body Santi Lero Hana, Taba Banner Sing Pai Kilonana, Kuki sing the Aswangam talked about buffer arrangement Mapung Panas and Hanga the Banihaba Kolauke Sulauke, Gang Pizang the Sang Sinkiba Kongzang out of the Sarugia Kibi CSO Cycle Women's Wing spokesperson Sylvia Songloina Maite Singna, Hansen buffer zone Tugaina Bohona de Hanamara Siki, Kuki Singa, Gang Pizang the Punduna buffer zone Tugaina Bohona Pagimayokta Kongzang Sang Senbane, Kuki Singa buffer zone Tugaina Honade amasung masibu lansinnabasu taude adubu nakal amadagidi sahi asigi oina ahumlak buffer zone thugaina bahonade masigi konba oina thasigi kungamari amasung ngarangsu amu honarakhi phongdokhe khongjang singadu Kuki singi buffer zone ngak senba amasung kanglup asigi lambi singda asu angam yahondaba haiba amu hanna section phirep lauraga lotion ki hari Pau Pauna Hautabadagi High Kibani Hina Sengdora Cray, Tassi Kungaret Kinumidang Punipan Makairum Tab, the Tawal Mojing the Leba, Mojing Gram Panchatki Hanagi Pradan, Muhammad Abdul Wariski, Yumaisa Kibaduga Marilenana, Tawal Fair Service Pumatau Sukto Torandana, Hankre High Kiba Wafamadu. Pau Pauna Hautabadagi High Kibani Hadi, ex Pradan Muhammad Abdul Waris na Kuyek Pidin Tadropa Zerol Asinahai, Fire Service Tawalgi Tim Adu Matamchana Laki, Adumonamak Messin Sing Salaiba Hobada, Matamkara Lauki Hina Lekai Karana Haina Bagi Pau Tabadagi, Mahaki Manau Nupana Saubadagi Amadi, Sohaling Tabadagi High Kibani, Masidamian Tawal Fire Service Kitim Adubulana Lobigano Haina, Zerol Aduna Makatari. Kuki na Leitan Pukpi Uyok Sing Power ga lambi semba yaroi Governor ga unagani haina location na phongdokhrei Impal District ki manungsan na leiba Leitan Pukpi da haukiba matam kharagi mamangda Kuki singna lambi semjilakle haibagi matangda asoba irang ama thokhraba matungda makhatana ngarang su lambi sembagi thabak khunja singna unarakpadagi miyamna sangsenduna thingnana bahonabada security force singna ngaktuna thamkiba adugi matangda khundrakpam ASG MLA thoksom location na uyok sing adu Leitan Pukpi khulgi lamni khullasigi uyok sing oina leidiba chingmai adu phawraga lambi semba yaroi haikhre location na hai hauji Kuki khul taruki khunja singna phawna na lambi ama uyok sing phawraga semliba si tawroidabani maramdi hairaba singmai asi matamaduda Kuki khulgi ningthau oiramba khailat haukiptagi Leitan Pukpi village authority na leiraba matung register tawkhrabane adubu makhata na khailat haukimna leikidraba matung mahaki masanupana laising khraba lam asigi matangda case tawrakpadagi madu thengnaraba matung 1999 gi January 13 da state government na reaffirm tawba order ama thoklaga Leitan Pukpi village ki lamni haina mayek sengna leiraklabane hiramasigi matangda nahanso Impal District ki deputy commissioner ga khunja singa unabadasu madu chummi haina phongdolakrabane ngarang central force gi maikai dagi su singmai adu Leitan Pukpi kholgini haiba khanglagasu lambi sembagi thaba adu thengnanaba state government gi home department gi maikai dagi order ama thohanduna Mapham adu da sanghanganu hairagadi madugi sabchaba thabak tawge haina central force ki officer singna phongdolakpasu leide adubu haujik security singi maikai dagi
माइकई अनिमक्ता पामदबा थौदोकसिंग थोक्तनबा ngak senbagi thabakti makha sathakigani hairakle haina lokeshwar phongdorakle laitan pokpigi khuljasingi maikai dagidi Kuki gi khulsing hana satliba lambida adumok phauruga semjabada akaiba karisu leite adubu laitan pokpi oyoksing oina lairiba singmai adu kaklaga lambi semba yaroi haikiba adudagidi mamangda Imphal East gi deputy commissioner na thasigi kunga mangada home commissioner da aiba serosu tharaga leiramki adubu state government hek angamba thakta irang thoktanaba sinbigadabane ngasi hiramasigi matangda state ki governor ga unanaba honari haina MLA Lokeshwar phongdokle illegal immigrants singi mathakta akanami yang sangnanaba Naga lusingba sing punsenkre atopa leba amasung state singdagi sangsilakpa mitop sing thingnanabagidamag NSF Naga Students Federation na Lotha Hoho amasung masida affiliate tawriba organization singda makhatana lo kaina sangsilakpa mitop sing ngakthoknabagidamag Dimapur gi ILP checkpoint sing airport amasung railway station singda mikumna hom singna leinabagidamag khangankre ILR inner line regulation mapangal hapnaba amasung masiga mari leinaba issue sing khananabagidamag ngarang NSF na Lotha Hoho amasung masida affiliate tawba organization singa mifam pangthoke NSF ki Vice President Ino Bimeyeko Bitsona Prasad Tauraga Pangthokiba mifam aduda NESO ki Secretary General Ino Mutsikhoyoyobu amasung NSF ki hanagi President Ino Ninoto Awomisu Sarugyabaga loinana mitop sangsilakpa thingnanabagidamag amari yelawmi kannaba khananainake mifam aduda NSF ki President Ino Taishudin harangna mifam adugi hawdok warol pibaga loinana lo kaina sangsilakpa mitop singna pirakliba saithengi matangda singnaba wafam thamke mahana makhatana lamdam asigi mi natabasingda ILP Innerland Permit PRC Permanent Resident Certificate amasung trade license pibana yelawmi gi hak nomagi mapangal sontharakle yelawmi singna sumasagi saktam culture amasung tradition ngak senduna thamnabagidamak government gi thabak khakta natana business amasung entrepreneurship ta mijeng thamgadabani haike ILRC gi chairman su oiriba Ino Sesumo NSN Rothona yelawmi gi hak ngak nabagidamak punsinnaba mathau tai amata oiba thabak amasung government hiramasida haksina thabak tawba mathau tai hainasu mifam aduna warem lauke mifam adu saruk yakiba punamana ngamkhagi wangmadagi lokaina sangsilakpa mitop sing amasung laiba asigi tonga ba mafam singdagi changlakpa mi sing nekthijana senaduna yelawmi gi hak mapung phana ngak nabagidamak akanba thabak mathau tai wasigidamak railway kangphag lambi amasung atai lambi singnasu haksena yengsanba mathau tare haina phongdoke KCP na Bonila gi clinic ani athingba thamkhre KCP na thorokpa serol amagi samlapa warol thamjare Bonila na tawramliba aranba sing adugi damak mahakna tawgadaba sing adu party na miyamda khanghalle mahakna yolamliba sasenaba mai tainaba cream adu sijinarubadagi soklaba customers khudimak mahakna phatriba phawba layengba maduda sangadaba senpham khudimak mahakna puthokadabane major khul amadi kaksingda leba Bonila face aesthetic clinic amadi Bonila clinic hariba clinic ani ase party na athingba thamle loinana Bonila amadi mahake imung manungna miyamdagi namthak tawduna khongatkiba senpham sing adu numit mangani gi manungda party da pikhalakadabane kariguma party na thamliba wafam sing ase thabak oina onthoraktrabade maduda thorakpa afa phatagi teksak masa na pujagadabane haire lambi sathok satsinda ahongba leigani haire Samaga Humpumanga Suba Infantry Battalion TA HNS ki recruitment rally tulihal the Labor Battalion Headquarter the Pangthokadoriba Sugamari Linana Tidim Lambigi Satok Sinda Hong Balagane Traffic Control Police Wing Superintendent of Police Sipong Cecilia Sope Malana Thadropa Serol Amanahai Thasagi Kuntradagi Horaga Matang Tag December Taret Pauba Samaga Humpumanga Infantry Battalion TM HNS ki Soldier General Duty Male Amasung female tradesman amasung clerk all India basis ki recruitment rally ama battalion asiki headquarter da tulihal da pangthokadori masina maram oirega airport tagi thokpham gate tidim lambi paring dagi pakha thangba saruk malom bazar crossing phawbagi saruk asida gari chatpa thenglagane loidana hariba lambi asigi awang thangba saruk ta two-way road oina sizinaragane hariba lambi chathok chasin gi ahongba asi ngasi numidang pung 6 tagi recruitment rally asi loidriba phawba haibadi mathang thagi 3 phawba chanagane loidana recruitment rally asi yawba lakpa singi oina sangangai usekon ground da gari khampham oigani hari
Sangai Music Festival pangthoklingai khoi saunaraba miyamna thomjinkhre Manipur lengakna pangthokliba Sangai Festival gi manungchanna Khumalampak Archery Ground pangthokliba Sangai Music Festival 2025 pangthokpa yaroi haiduna thauram pangthokliba Khumalampak tamna maike kyadagi maira paibi singna thomjinkhre nahandagi hwdore ngasi phawba sathagadaba music festival asigi arangnini chanba numita international gi maming leiraba artist amadi band singna performance piringai serak ngarang numidang pung nipan taba adwaidagi khutta mainam paibi mera paibi singna lamlong kaithelda Khumalampak tamna changsilakna bohonakhe adabu security force na thatuna lamlong kaithelda thamkhe nakalamaromda mera paibi singna sangak famdagi changlaktuna Khumalampak ki Mapham suba IRB mahila battalion gi gate yoromdai phawba changsilakhe adabu security force na athengba pibadagi makhatana changsilakpadi ngamkhide arangi khongjang aduda Manipur Sangai Festival pangthokpa yaroi Sangai Festival pangthokpa matam chade IDP singma saki mayamda hanjala haibana chingba kholau kya su lauke ningsingba yabade nahadagi haukiba Sangai Music Festival 2025 ki ahanba numita festival asibu yengnanaba mi ka hena lakidabani adubu ngarangi nini chanba numit international gi maming leiraba artist amadi music band singna performance utpa numit asidade masing yamlaba miyam langtuna festival asida saru yakhre ED na thizinbada Myanmar singna drug sungbada India gi GST aranamo ongda sijinaramba thengnakhre Myanmar da drug sungbada changba raw materials sing Indo-Myanmar gi ngamkhai paringda Indian singna Myanmar masa singda piri haidi Enforcement Directorate ED na lusinguna sathaba investigation amana Myanmar gi miyoi sing makhoi gi lebak da drug sungbada changba raw materials sing Indo-Myanmar ngamkhai paringda Indian singdagi laibada hena khudong chanaba gi damak Indian singi goods and services tax GST gi credentials sing aran mo ongdu sijinai haiba khangba ngamlai hari ED na lusingduna thi humbagi thabak satakibasi Indo-Myanmar border area paruiba Mizoram gi ngamkhai paringda heroin kya Myanmar dagi pusilakpada security force na phaba mari lenana ngamkhai paring asida narcotics ki cross border gi oiba thabak thoram singi matangda thi humbagi thabak satharakibane ED na thasigi kunga tareta Mizoram gi ngamkhai paring da operate toba narcotics trafficking network amaga mari lenana money laundering case ama restart tawraba matung thi humbagi thabak sathaba haurakibane thi humbagi thabak singasi Mizoram gi Aizawl amadi Samphai Assam gi Sribhumi amadi Gujarat gi Ahmedabad na singba Mapham singda Prevention of Money Laundering Act PMLA gi makhada satharakibani haini ED na makhata na phongdokibada thi humbagi thabak sathaba sida Myanmar gi miyoi singna methamphetamine tablets sing sabada changba raw materials sing adu Indian singdagi launa bohonabada Indian National sing gi GST credentials sing aranamo ongda sijinai masida natana thi humbagi thabak sathaba sina Indo-Myanmar gi ngamkhai paringda leiriba porous region singda narcotics manufacturer sing gi supply chain sagatnaba tongan scheme sing leiramba thengnare haidi ED gi investigation gi manungchanna red chathabada hawala operative amadi atopa miyoi kiyadagi lupa lakh 46.7 rom seize tawba ngamle amasung mari leinaba bank account kungamathoi freeze toksinkhre haidi Junta lengakta Mongmit Township khusinabada Kachin rebels singna ayan apan pi danaba China na khangankre San State ki awang thangba sarukta leba Mongmit Township pu Myanmar junta lanmida khusinaba matamda Kachin rebels sing maroina Kachin Independence Army KIA na ayan apan pi danaba China lengakna section warol thamkre China na maroiba thodang lauduna Township ase Myanmar junta lengakta khusinana mahonaba asida Kachin rebels sing gi maikaidagi ayan apan piraklabadi rebels sing asigi afaba oiroi haina China na phongdokhe Mongmit Township ta KIA yauna tongan rebel group sing leibaga loinana junta lengakta Mongmit Township pe kinabagi China gi thorang asida rebel sing a khuyek pina kebidi leite China amasung Tang National Liberation Army TNLA gi marakta Mongmit Township junta lengakta handokhinaba khuyek pina kibaga loinana Madle gi Mojok Township junta lami gi makhada thamba yana khibane Mongmit Township sahi asigi July da TNLA mapang oina chatminariba People's Defense Force PDF ka loinana pangthokiba operation lising amaga sumna kunga taret ki ani suba takakta khudum jansit khibane TNLA na China ga Mongmit Township junta lanmida amuhana handokhina ba khuyek pina khabasu PDF ki maikai dagidi township asibu ngak sedru thamna bagi apaba leiribane PDF ki apaba sing asida KIA na sagat kani haina phongdokhre Mongmit Township junta lagakta handokhina bagi thoranga mari lenana Myanmar na China gi akhanaba envoy oiriba Deng Yijunna thasi kunda San State ki kunmingda KIA gi Commander-in-Chief General Gam Songga unakhi amasung madada Mongmit Township junta lanmida khusinabada ayer apan pidana basu khangan ki haire
Delhi da miyoi ama kaptuna halamle Delhi gi Nabin Sahadara da sahi kungutare suraba miyoi ama nongmaina kaptuna halamle hana police na ngarang phongdokre police official amana phongdokpa matung ina thodok adu ngarang numidang pung 12 rom tabada Nabin Sahadara da laiba atum ahawgi dukan amagi mamangda thokhibane aikidraba miyoi adu mame gagan ahi kawi area adumak takine haina mahana phongdokle official singduna haiki thodok adugi paw phangbaga police team ama thodok thokpam duda Salabada ahi nomena paduna lairamba thengnabadagi khudakta Guru Tegh Bahadur Hospital da pukhatki adubu sina purakle haina doctor sina lauthoki haina bahana phongdokhe IMD na cyclone Ditwaga mari lainana Tamil Nadu da red alert issue tawkhre cyclone Ditwana yamna kanna Sri Lanka da saitheng piduna lairakliba asagi matung nakna na laiba India ki samudra khongbal state ama oiriba Tamil Nadu da yoksilaklakan haina forecast laibadagi IMD ki maikaidagi state adu the red alert issue tawkhre ngarangdagi hawraga ngasi phawbagi manungda Tamil Nadu ki kha thangba amasung Kaveri Delta gi district singda akan manong surba yai haidi mara asida Tamil Nadu da National Disaster Response Force amasung State Disaster Response Force ki team Kungani pana sem saduna laikimta natana mangjongna relief camp listing homfu amasu sem saba loikhre haina Tamil Nadu ki minister KKSSR Ramasandrana Paugi agency amada phongdorakle IMD ki director general Dr. Mrityunajay Mahapatrana phongdorakpada Sri Lanka thadok lamba cyclone Ditwana mapangal kharak hanthaba maongda hojik laidiba nuksit ki khongjel ga loinana Tamil Nadu ki awang thangba saruk amasung Puducherry ki samudra khongbal singda ngaseyo angan phawgi manungda yorokpa yai haina phongdorakle